ngase phong hiba tuan tuan ma se phong singni maru eba pawsing khongacharaga Manipur top channel gi share tawjagi myam le futamina si ahanbada maru eba pawma Manipur da ahanba oina angang da multi system inflammatory syndrome Thengnare Manipur da ahanba oina angang da multi system inflammatory syndrome MISC Thengnare haina Mothers Care Children's Hospital and Research Center gi management na thadorokpa chirol amana phongdorakli Sagolban Moirang Lairakta Laiba Mothers Care Children's Hospital and Research Center gi chirol aduna hai COVID-19 na sokolaba Manipur gi angang ayambada akanba layong thengnadrabasu layong uttaba oirabasu asigumba angang singda thengnaba aruwa phibam amadi multi-system inflammatory syndrome in children's MISC asini AC lairaba angang sing adugi haksangi kayat kya amasum tissue kayad sokpiyai heart asu inflammation gi phibam lairaktuna heart fail oirakpayai thabombi kidney i utong sing unsa mid brain amasum gut su solakpayai MISC gi maruiba layong singdi pungkun gi mari degi hena haksang sagatpa kok sikpa oba khong ham thaba puk thinba naba unsada ngangna thagatpa ka hena sok thaba sor thuna phonba mit ngangba lymph node sok thaba amasum lay amadi sinban ngangsinba sini Mothers Care Children's Hospital and Research Center de admit tarokpa sei taragi nupa masa ama laina asi thengnare mak numit mangani lehau horakhibaga loinana makok ka hena sikhi masa yamna sonthki amasum puk ka hena nakhi maki ngaksham marisu tingki admit taurakpada pangthokpa RT-PCR test ma COVID-19 negative oikhi angang asigi unsagi mafam kayada ngangna thagatpa mit ngangba layamasum sinban ngangba madi ngakki lymph node sakthokpa thengnakhi mak multiple support ka loinana pediatric intensive care unit thamduna lengkhi masada MISC laire haibisi singnabadagi antibody test tawbada ma COVID-19 infection laiki haibisi khangmangamkhi angang asi layengbada faduna discharge tawkhre post COVID-19 gi complication ama oriba multi-system inflammatory syndrome in children's MISC gi case asi ahanbani hainsu chirul sinasu makhatana phongdorakli makhatsa tharak poina topa maruiba paw khara namu doctor singna wakat mi phamkhre Central Government thokiba Ayush ki doctor sing sahi any training taraba matung operation tawba yarani haibu order handu u haiduna Indian Medical Association imana lebak sin batungna sangsin ba khongjang saruk ama oina state sigi oina su doctor singna khongjang sangsin khre state sigi oina su khongjang adu Indian Medical Association ima Manipur State Branch na silaga sijo hospital ngasi sangsin khibane khongjang aduga mari lainana ima gi vice president oiriba sijo hospital gi medical superintendent Dr. Jogendron hai handak the central government Ayush ki maru oiba Ayurvedic ki doctor sing sahi any training torabadi operation tawbagi thabuk hauba yaragani han order adu satnaba yaroi handu u haiduna sangsinba khongjang ni khongjang asi satliba February tha sigi amadigi hauraga numit taraga marini supna sathagadabane khongjang asi order handu u haiba khakta natana sahi ani khaktamak training toraga operation tawbada tholakadaba khudong thiningai oiba maram singdu miyam punna khangminanaba sathabane mahakna hai order aduda yauribadi sahi anigi training toraba matungda Ayurvedic ki doctor singna tuan ba operation nifuga nipan tawba yahangani haibisini hairiba operation singa aduda masingagi appendix ki angang pokpagi operation singba kaya ama yauri sahi ani khaktamak training toraga operation tawba yahalagadi MBBS doctor amana surgery gi sahi ahum training toraba matungda amadi sahi ani ahum sang super specialization toraba matung punna nipan gi mathakta training torapagi magunasi loina manglani amadi hantaragane makoina operation tawbra soirakpa matamda kanana yengdoino operation tawba matamda pangdahana anesthesia thagadoriba doctor sing aduna karumdagi logodoribano pangdahanabagi doctor training tawrabara training tawgadoriba operation nifugu nipan adugi manung operation tawba sangluraga atopa laina oiramlagadi lenthat luraba matung phochilaga thadorakadoribara
tungda anabasing adu kanada yengadoribano haiba maram mayamasi khanadringeda order ama tholakpadagi ngasigi khongjung asi sangsinmani masina maram oiraga tungda miyamna sauna sokani anaba yengba sanglubara kanda yamna khudong sadaba awaba kya mayoknarakpa yai miyamna su khangna hananaba khongjung asi laibak sinba tuna sangsinmani khongjung asi government amadi lanai hospital punamaki doctor singna saruk yari hakiana phungdorakli Makasa Trakpona Tentakna, Mam, the top of Pau share Tozagay, Serau sing the Saribi Impal View Tower, February Kungamari, the Sangaragane, Torelom Tangba Kanglada fencing, Tabaki Tabak Siem na Pian Kidre, Manipurgi Puari, Sagona Duna Laklaba Mapama Oiriba Kanglabu, Ningtin and Ngak Siena Balakoliba Kong Tangi, Sir Oina Housic Satariba fencing, Tabaki Tabasida, Set Minister and Beren Singa, Pian Kidre, Asoiba Sing, Semdonaba Kan Cray, and Spawn Fonare. Atau papawa manamo Manipur frontline workers in COVID vaccine kapa hokre Manipur haukiba January thagi taraga taruktaki health workers in the COVID vaccine kapa hokra batungda ngasidagi state asigi frontline workers in the vaccine asi kapa hokre hainasu pawa mana fonari atau papawa manamo salai thingbagi firep khangalo salai holding private limited ki chairman oiramba and samarjina London Manipur gi ning tamba lauthok lubaga mari lainana hausi company asida athingba lairibasigi matangda laingakna depositors in February gi taraga mga fawbagi manungda anawba firep ama khangandrabadi khongjang sangsinna ba sem sare haina smart members welfare association na phongdokre Manipur place cup ta ngasi pawmisinga unaba amada association asigi secretary waikhom lapsana haki company asigi chairman oiramba narengmam samarji ki case NIA na Pahanba amasum company gi oiba case na state ta pahengani haina minister na assembly gi floor da haki badu thabak ton thokpio sai kya sang na tungsin khiba miyai kya gi awaba yengbiduna state lengang na salai bu hingbina ba natragana depositor kya gi awaba ubiduna deposit tawkhiba sanfam sing manghan bigano narengmam sarmarjina masagi lanai interest London dagi dijuri government semle haina lauthura khibidigi hawkhiba sai amaga Tha Marimu asi sayetna fibam da lekibane machine maram oiraga salai digi hingnaba lambi oizaramba lamdam asigi miyoi lak ya maraiba kari oiribagi haiba lenga asina ngasi phawba khanbi begi mamita de mapi mapa panaba lenga ama oire haibadu haimam tholoi narengwam samarjitpu manipur lenga na faba madi matik saba serak pibi matamda depositor singi mekediga athingba ayetpa amata leite hairiba wafam singasi Palibat lenga asina February taraga mga fawbagi manungda thabakto onthokbidaba amadi sapsaba state ki khongpham ama khangandaba tarabadi awaba kya khangduna lagliba depositor singna makhal makha kya gi khongjang sangsinanaba sem sabaga loinana lakadoriba general election asisu boycott tawgani hainasu mana makhatana su phongdokhi makha sathrakpana to paw khara namo college oja singi demand budget ki phibam yenglaga khanagani as rajen Manipur government college ku jasina tere suba UGC gi pe skill sanhanaba demand tawribasi hauzik chathariba budget session asi loiraga budget ki phibam yenglaga khanagani haina education minister surakhamam rajena phongdokre ngasi nitya pat si thekta leiba education youth directorate ki conference hall pangthokiba government college singda personal computer set amasum textbook singin thokpaki thoramda permission da haiki oja singi demand asigi matangda minister gasu kupna khananaba haijakre mission 2.5 and AAC gi makhada ngasi yentholiba personal computer amasum textbook singasi ahanba face kini lemoriba college sing dasu mathangi face ta yenthokani hainasu minister na makhata na phungdokhi atopa pawamna mo BSF ama tharu yalaga shiramle usuba ama famung shiramle Hangang police station na konba koirengai da leba samaga marfugani to suba BSF camp da zawana ma tharu yalaga shiramle furniture house ta usuba miyamana famung da shiramle press na phangba pawda koirengai gi leiba BSF camp da tharu yalaga shiramlaba zawana dugi maming dorak sai yankhai ga manga apokpa gewar kawi rajasthan dagi pilwa dagi ni ma ngase yuk pung 3 minute ni furom taba matamda mahana lairiba barakta Panba selling fan tharu yalaga shiraga lerambani haidi thaudo asiga mari lenana hangang police station na UD case malakotuna mark asi baksang ado ngasi jenims ki mokte force matem tawkre hayeng mayum lamdam rajasthana aroiba mathau mangam gidama pukragani haidi amaromda sugunu konsang tabida leiba thinguzam Robindro furniture house leiraga u suba yaw miyama ngasi yu phamung da shiraga leramle laikhidraba miyu dudi kaksing khunau umathel dagi Thingnam Sunil Sai Kunga Mapan Apok Patiais Brozen Kawi
ꯃꯥꯡꯂꯥꯛꯅꯔꯒ ꯁꯤꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛ ꯂꯧꯔꯒꯦ ꯍꯥꯏꯕꯗ ꯐꯔꯅꯤꯆꯔ ꯃꯄꯨ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯇꯨꯡꯗ ꯄꯨꯛ ꯆꯝꯅꯅꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯊꯣꯛꯁꯤ ꯍꯥꯏꯕꯗꯒꯤ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯌꯨꯗꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯕꯟ ꯀꯧꯈ꯭ꯔꯦ꯫ JSC ꯑꯦꯒꯦꯟꯁ ꯗ꯭ꯔꯥꯏꯚꯔꯁ ꯑꯣꯐ ꯑꯦꯟ ꯑꯦꯁꯤꯌꯟꯁ ꯋꯥꯅ ꯃꯇꯝ ꯀꯨꯏꯅ ꯁꯔꯀꯥꯔꯗ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯦ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯄꯨꯡ 62ꯒꯤ ꯏꯟꯇꯔ ꯏꯁꯇꯦꯠ ꯆꯀꯥ ꯕꯟꯒꯤ ꯈꯣꯡꯖꯪ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯊꯧꯑꯣꯏꯗꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ JSCꯒꯤ ꯆꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯥꯟꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫